ओजा बिमोल ngarang belly da lalongba mayam leire khulai pai sing wai chai na hai kibodo maduna mara mara manipur da armed forces special power act thamuk taragadi oza bimol should be held responsible ugi MLA tara se congress ta support torga mathan dadi mekone sarkar pairakkani na toiba asa oza bimol na khangbi gado se manipur da article 355 thamkhre manipur gi law and order se center na pai krai bani manipur da ngasi thoiba belly da leiriba manipur ngang na honariba manipur gi saktam kai da honariba khun ngakpa sing asigi mathakta oza bimol ngarang on the floor of the parliament of the house ta thamkhibuduna takpadi khun ngakpa sing je ma gi yekna bani haibada haimen thoi yamna lego thiba mana ngarang ge dugumba record ta parliament da india pumba world pumba na khangba adugumba president gi adugumba motion of thanks ta oza bimol ngarang belly da lalongba mayam leire khulai pai sing wai chai na hai kibodo maduna maram waraga manipur da armed forces special power act thamuk taragadi oza bimol should be held responsible haibane koi na hajining is to wi gano manipur na si chai ba praja sing se yamna warabani koi politically game na politically allegation na sade koi na hajining madi oza bimol da honorable mp de koi na hajining madi koi na hai badi ngarang di jiri bawdi pale me loi khangam mani BJP na hair ka lakpane ma jiri ki thokdok se pande congress na ngarang di pandi pale laibak thibana jiri ge to ma kakana pandi ki ba laibak thiba thokdok to da angang ahum haliba nupi ahum haliba do kanana hatpano haibasi mahana kari gi panmangam da bano misam hatpa nupi angang da khut thabasi kari kawi terrorist kaweba madu kumba misak singa to koi na kari kawi BJP na hai kuki jo terrorist hai bane ba hai ba terrorist hai ba wai siwa panmangam da kuki militant hai na yam so corner ma oza bi mon pipi di ba to kari gi no aduna mayam na khangbi ga do sa hojik mayam na ngang na wapam ma lei kuki MLA tara se congress ta support torga mathan nadi me koi na sarkar pairakani na tori ba asa do wapam ma thamjage ai gi ipana ICU da taraga leiba kanda masa singa to inkhon munnabi maongda mapa da sign lobri chatna bi do oza bi mon topiu manipur da si chai ba mai se kantai da horupano matau karna muthat ka de haibarom de satsi loshel pada ina thamjani masi oza bi mon ngarang yam kana haiba honorable chief minister atu tawde ada tawde oza bi mon khangbi ga do se manipur da article 355 thamkhre 355 na kari pi article yamna khangbi ba yamna qualified over jabi mona 355 ki after khangam da se laibak tibani 355 na takpadi manipur gi law and order se center na pai krai bani adu administrative power di honorable chief minister na pai ga ngasi session tawri aduna som da chala gumsi aikoina loisala pada haijaning se manipur gi mute oina chatpa taragadi manipuri singa thengdari ba awaga da wangang biu adu natana mitop tagi lakpa miyan chama gi mong do wangang pase yamna lebak thibani aduna koi taseng ngarang gi wapam se yamna strongly koi yamna dissatisfied oi jai amadi honorable MP oza bimon gi wapam se de taseng na yamna adugomba best less oiraba kari hai tare manipur chai ba mai gi horopam khangbo misek amana ngang da bani adu loisela ba line ma kadang thamjage manipur ngasi thoi ba irang se kana ga thokna bano manipur ngasi thoi ba irang se yom mai thak ribase kana no misam hat pa ho ribase kana no hai base ngasi phawda manipur gi mute silaga chakhi oza bimol honorable MP na floor of the house thamdri base na takpadi oza bimol gi manung da karam hidden agenda leiba ga base BJP gi spokesperson mo no wapam thamjare